ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯤꯡꯁꯤꯡ ꯂꯩꯕꯥꯛ ꯀꯧꯕ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯋꯥꯏꯔꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗꯅꯤ ꯂꯤꯟꯊꯣꯏ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯂꯩꯔꯥꯡꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯈꯨꯜ ꯑꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯂꯧ ꯌꯥꯝ ꯆꯥꯕ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗꯁꯨ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯥꯄꯜ ꯌꯥꯎꯗꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯤꯟꯊꯣꯏ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯇꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯊꯣꯏ, ꯏꯃꯥꯅꯅꯦ ꯆꯥ ꯊꯝꯂꯝꯕꯗꯣ ꯊꯛꯂꯕ꯭ꯔꯥ ꯅꯪꯕꯣ?" "ꯍꯣꯏ ꯏꯃꯥ, ꯊꯛꯏ꯫ ꯑꯗꯣ ꯑꯩ ꯆꯥꯅꯕ ꯇꯧꯔꯒꯦ, ꯏꯇꯥ ꯃꯌꯥꯝꯅ ꯉꯥꯏꯔꯒ ꯂꯩꯔꯝꯂꯅꯤ, ꯃꯅꯝ ꯅꯝꯕꯤꯔꯛꯑꯣꯁꯤ." ꯃꯄꯥꯅ, "ꯅꯣꯏꯒꯤ ꯏꯁꯩ ꯖꯒꯣꯏ ꯇꯝꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯧꯔꯤꯕ? ꯏꯄꯥꯗꯤ ꯏꯆꯥꯅ ꯏꯁꯩ ꯁꯛꯄꯗꯣ ꯇꯥꯅꯤꯡꯉꯤꯅꯦ." "ꯂꯣꯏꯗꯧꯕ ꯈꯔ ꯋꯥꯠꯂꯤꯌꯦ ꯄꯥꯕ. ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯏꯁꯩ ꯁꯛꯂꯒ ꯁꯣꯏꯗꯅ ꯇꯥꯍꯟꯗꯣꯏꯅꯤ꯫ ꯑꯗꯨ ꯄꯥꯕ, ꯑꯩ ꯊꯦꯡꯈꯤꯕ ꯇꯥꯔꯦ. ꯑꯣꯖꯥꯅ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯆꯩꯕꯗ ꯊꯣꯛꯑꯦꯀꯣ." "ꯍꯥꯏ, ꯇꯞꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ, ꯈꯨꯗꯤꯒ ꯊꯤꯖꯤꯟꯒꯅꯤꯅꯦ." "ꯃꯄꯥ, ꯏꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯔꯛꯂꯦꯀꯣ. ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯃꯃꯥ ꯑꯩ ꯂꯧꯗꯅ. ꯏꯌꯥ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ." "ꯍꯧꯔꯛꯑꯅꯤ ꯃꯥꯏ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ. ꯋꯥꯈꯜ ꯌꯥꯝꯅ ꯁꯥꯒꯠꯂꯨꯅꯨꯀꯣ. ꯁꯥꯒꯠꯂꯤ ꯋꯥꯈꯜꯗꯨꯅ ꯕꯣꯝ ꯂꯥꯎꯅ ꯅꯤꯡꯈꯥꯏꯔꯛꯂꯕꯗꯕ ꯅꯜꯂꯒ ꯍꯧꯒꯠꯄ ꯉꯝꯂꯣꯏꯁꯅꯤ ꯍꯩ. ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯇꯧꯔꯨꯔꯣ. ꯑꯩ ꯄꯣꯠ ꯆꯩ ꯊꯥꯕ ꯆꯠꯀꯗꯣꯏꯅꯤ." "ꯊꯣꯡꯂꯨꯔꯒꯦ, ꯃꯄꯥꯁꯨ ꯆꯪꯕꯤꯔꯛꯑꯣ. ꯅꯨꯡꯁꯥ ꯌꯥꯏꯔꯒꯅꯦ ꯀꯣꯛ ꯉꯥꯎꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯌꯥꯡꯗꯧ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯍꯥ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯨꯠꯇꯁꯨ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯆꯦꯁꯤꯡ ꯑꯗꯨ ꯄꯥꯏꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯤꯟꯊꯣꯏꯗꯨ ꯄꯣꯏꯔꯩꯒ ꯊꯦꯡꯖꯤꯟꯅꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯆꯦꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ꯫ ꯄꯣꯏꯔꯩꯅ, "ꯂꯤꯟꯊꯣꯏ, ꯑꯩ ꯎꯍꯧꯗꯕꯅꯤ. ꯑꯁ, ꯆꯦꯒꯁꯦ ꯂꯣꯏ ꯇꯥꯔ ꯂꯩꯔꯦ. ꯑꯩ ꯈꯨꯟꯕꯤꯔꯛꯀꯦ." "ꯇꯥ ꯄꯣꯏꯔꯩ, ꯌꯥꯔꯅꯤꯌꯦ, ꯍꯥꯏꯕꯒ ꯇꯥꯗꯦꯅꯦ." "ꯁꯤ ꯏꯁꯩ ꯃꯐꯝꯗ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯊꯦꯡꯉꯦꯅ ꯆꯦꯜꯂꯛꯏꯅꯤ. ꯂꯥꯛꯑꯣ, ꯃꯤ ꯂꯣꯏ ꯂꯥꯛꯅꯔꯝꯃꯅꯤ." "ꯍꯣꯏ." "ꯍꯩꯃ, ꯀꯩꯅꯣ ꯆꯦꯟꯈꯤꯅꯨ, ꯅꯪꯅꯤꯌꯦ. ꯌꯥꯝ ꯊꯦꯡꯕ ꯑꯣꯏꯍꯧꯗ꯭ꯔꯤꯕꯅꯤ. ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯌꯥꯝ ꯀꯟꯅ ꯊꯦꯡꯍꯧꯗ꯭ꯔꯤꯕ. ꯇꯞꯅ ꯑꯗꯨꯝ ꯆꯠꯁꯤ." "ꯍꯩꯃ, ꯇꯞꯅ ꯆꯠꯁꯤꯃꯤ, ꯀꯔꯤꯅꯣ?" "ꯑꯁ, ꯊꯦꯡꯂꯗ꯭ꯔꯥꯅ ꯄꯥꯈꯠꯂꯤꯅꯤ. ꯌꯧꯕꯨꯗꯤ ꯌꯧꯗꯧꯔꯦꯗ." "ꯃꯤ ꯑꯇꯩꯁꯨ ꯂꯥꯛꯅꯔꯤꯍꯦ. ꯌꯥꯝ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤ." "ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯅꯪꯍꯧꯔꯣꯏꯗꯗꯧꯅ ꯍꯦꯛꯇ ꯆꯦꯟꯈꯤꯒꯦ ꯇꯧꯋꯦꯃꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯏꯁꯩ ꯃꯐꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯐꯝꯗ ꯌꯧꯕꯗ ꯄꯣꯏꯔꯩ ꯃꯥꯒꯤ ꯃꯔꯨꯞ ꯚꯥꯁꯀꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯐꯝꯊꯔꯛꯏ꯫ ꯂꯦꯝꯕꯤꯅ, "ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯒ ꯆꯪꯃꯤꯟꯅꯔꯛꯄꯤꯒ ꯇꯧꯏ. ꯌꯥꯗꯦꯀꯣ ꯃꯤꯗꯤ." "ꯑꯁ, ꯅꯣꯏꯁꯨꯕ, ꯃꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯒꯤ ꯆꯪꯃꯤꯟꯅꯔꯛꯄꯅꯤ. ꯑꯣꯖꯥꯕꯨ ꯊꯣꯛꯂꯛꯈ꯭ꯔꯕꯣ?" "ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ, ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯁꯤꯗꯤ. ꯑꯗꯣ ꯅꯍꯥꯟꯒꯤ ꯏꯁꯩ ꯃꯇꯦꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ. ꯑꯩꯗꯤ ꯀꯥꯎꯗꯅ ꯏꯁꯜꯍꯧꯗ꯭ꯔꯦ." ꯚꯥꯁꯀꯔꯅ, "ꯄꯣꯏꯔꯩ, ꯅꯪꯒ ꯑꯁꯤꯒꯤ ꯂꯤꯟꯊꯣꯏꯁꯤꯒ ꯀꯧꯅꯕ꯭ꯔꯣ?" "ꯀꯧꯅꯗꯦꯗ. ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯦꯡꯅꯕꯗꯨꯗ ꯁꯨꯝ ꯆꯪꯃꯤꯟꯅꯔꯛꯄꯅꯤ. ꯀꯩꯗꯧꯔꯒꯦ?" "ꯀꯩꯁꯨꯝ ꯇꯧꯗꯦꯗ. ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨꯗ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯐꯔꯨꯔꯦ. ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯏꯇꯥꯎ ꯗꯦꯕꯥꯟ ꯍꯣꯏꯗ ꯆꯠꯂꯨꯁꯤ. ꯃꯥꯁꯨ ꯅꯍꯥꯟꯈꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕꯒꯤ ꯂꯩꯈꯤꯕꯗꯣ ꯃꯌꯨꯝꯗ ꯂꯥꯛꯑꯦꯅ ꯄꯥꯎ ꯄꯤꯔꯛꯏ." "ꯌꯥꯏꯌꯦ." "ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯈꯛꯂꯣ? ꯀꯅꯥ ꯀꯅꯥ ꯆꯠꯇꯣꯏꯅꯣ?" "ꯃꯣꯏ ꯈꯔꯁꯨ ꯌꯥꯎꯅꯤ ꯍꯥꯏꯈꯤꯕꯅꯤ. ꯍꯣꯔꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ." "ꯑꯗꯣ ꯌꯥꯝ ꯊꯦꯡꯗꯤ ꯌꯥꯔꯣꯏꯀꯣ? ꯏꯃꯥ ꯊꯕꯛ ꯍꯜꯂꯛꯄꯅ ꯍꯥꯜꯂꯗꯤ." "ꯍꯣꯏꯕ, ꯑꯩꯁꯨ ꯈꯪꯏ." ꯏꯁꯩ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯣꯖꯥꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯣꯖꯥ ꯊꯣꯛꯂꯛꯄꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯗꯨꯅ ꯕꯦꯕꯥꯔ ꯎꯠꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯩ ꯇꯝꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯩꯁꯥꯕꯤ ꯈꯔꯅ ꯖꯒꯣꯏ ꯇꯝꯅꯕꯒꯤ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯍꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯏꯁꯩ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯖꯒꯣꯏ ꯇꯝꯕ ꯌꯥꯎꯗꯕꯤ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯔꯛꯇꯨꯗ ꯂꯤꯟꯊꯣꯏꯒ ꯂꯦꯝꯕꯤꯒꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗꯨꯗ ꯚꯥꯁꯀꯔꯅ ꯂꯤꯟꯊꯣꯏꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ꯫ ꯄꯣꯏꯔꯩꯅ, "ꯀꯔꯤ ꯏꯔꯥꯡꯒꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣ? ꯆꯠꯅ
ꯅꯨꯡꯐꯩꯒ ꯇꯧꯔꯛꯏꯁꯤꯕꯣ? ꯑꯁ ꯀꯩ ꯋꯥꯇꯥꯅꯤꯒꯤꯗꯨꯗꯤ ꯑꯗꯨꯝꯕꯒ ꯑꯩꯈꯣꯏ ꯈꯟꯖꯗꯦꯀꯣ. ꯍꯥꯏꯖꯅꯨ. ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯗ. ꯅꯍꯥꯟꯈꯩ ꯅꯣꯛꯄ ꯃꯤꯅꯣꯛ ꯅꯠꯇꯦꯕ ꯅꯪꯅ ꯅꯣꯛꯏꯗꯣ. ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯖꯤꯜꯂꯅꯨ. ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯔꯤꯃꯛꯇꯗ. ꯌꯥꯔꯦ, ꯈꯪꯖꯔꯦ ꯑꯣꯖꯥ. ꯋꯥꯗꯣ ꯑꯗꯨꯝ ꯂꯣꯠꯂꯨ ꯅꯪ. ꯅꯕꯨꯛꯀꯗꯣ ꯋꯥ ꯂꯣꯠꯃꯟꯗꯅ ꯐꯔꯞ ꯐꯔꯞ ꯄꯠꯂꯗꯧꯅꯤ ꯅꯪ ꯑꯃ. ꯑꯗꯨꯏ ꯁꯔꯨꯛ ꯌꯨꯝ ꯌꯧꯅꯕ ꯊꯨꯅ ꯆꯠꯁꯤ. ꯁꯣꯝꯗ ꯂꯦꯝꯕꯤꯒ ꯂꯤꯟꯊꯣꯏꯒꯁꯨ ꯃꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯏ. ꯂꯤꯟꯊꯣꯏꯅ, ꯏꯇꯥ ꯂꯦꯝꯕꯤ, ꯏꯁꯩ ꯇꯝꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯤ. ꯑꯩꯗꯤ ꯇꯧꯐꯝ ꯌꯥꯝ ꯈꯪꯂꯣꯏꯗꯧꯔꯤꯗ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯅꯈꯣꯏꯒꯤ ꯐꯤꯁꯥꯀꯣ ꯂꯩꯔꯤꯗꯨꯗ ꯐꯅꯦꯛ ꯆꯣꯡꯈꯠꯂꯨ. ꯑꯗꯨꯗꯩꯗꯤ ꯇꯧꯐꯝ ꯈꯪꯗꯕꯒ ꯁ꯭ꯋꯥꯏ. ꯏꯇꯥ ꯂꯦꯝꯕꯤ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ. ꯑꯗꯣ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯐꯤ ꯁꯥꯁꯤ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯐꯤꯁꯥꯀꯣꯜ 2 ꯂꯩꯕꯅꯤ. ꯑꯩꯁꯨ ꯅꯪꯒ ꯁꯥꯃꯤꯟꯅꯔꯗꯤ ꯕꯤꯠ ꯂꯩꯅ ꯁꯥ ꯌꯥꯏꯗꯅ. ꯁꯦꯜꯁꯨ ꯈꯔ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯔꯅꯤ. ꯍꯣꯏ ꯌꯥꯏ, ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ. ꯑꯗꯣ ꯑꯩ ꯂꯩꯍꯧꯔꯒꯦ. ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ. ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯨꯀꯣ. ꯅꯨꯄꯥꯅꯒ ꯑꯃꯨꯛ ꯐꯥꯈꯤꯅꯤ. ꯌꯦꯡꯗꯅ ꯆꯠꯆꯧ. ꯏꯁ, ꯐꯥꯕꯤꯗꯕ ꯅꯨꯄꯥꯒꯅꯦ ꯂꯩꯖꯗꯦ ꯏꯕꯦꯝꯃ. ꯆꯪꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯂꯤꯟꯊꯣꯏꯗꯨ ꯃꯌꯨꯝꯂꯣꯝꯗ ꯁꯨꯝ ꯇꯞꯅ ꯂꯥꯛꯏ. ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯣꯏꯔꯩꯗꯨ ꯇꯥꯍꯥ ꯇꯥꯍꯥ ꯆꯦꯜꯂꯛꯄꯗꯨ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ. ꯄꯣꯏꯔꯩꯅ, ꯁꯤ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔ ꯆꯦꯜꯂꯁꯤꯔꯅꯦ? ꯑꯗꯨꯁꯨ ꯌꯥꯔꯣꯏ. ꯑꯩ ꯁꯛꯁꯦ ꯃꯥꯅ ꯈꯪꯉꯤꯀꯣ. ꯇꯥ ꯄꯣꯏꯔꯩ, ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯑꯗꯨꯛ ꯇꯥꯍꯥꯅ ꯆꯠꯂꯤꯗꯨꯕꯣ? ꯍꯥꯏꯃ, ꯇꯥꯗꯦꯅꯦ. ꯎꯁꯤꯟꯅꯗꯕꯤꯒ ꯇꯧꯏ. ꯑꯣ ꯇꯥ ꯄꯣꯏꯔꯩ, ꯀꯥꯏ ꯆꯠꯂꯤꯅꯣ? ꯑꯣꯏꯃ, ꯈꯪꯉꯤꯡ ꯆꯥꯕꯤ. ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯨꯕꯣ? ꯑꯗꯨ ꯀꯟꯅ ꯀꯧꯔꯒ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗ ꯀꯧꯕꯕꯣ? ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯕ? ꯑꯣ, ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯂꯩꯍꯧꯗ꯭ꯔꯦ, ꯑꯗꯨꯒꯤ ꯂꯩꯕꯁꯦ ꯂꯩꯅꯤ. ꯊꯨꯝ, ꯏꯃꯥꯅ ꯊꯨꯝ ꯉꯥꯏꯔꯝꯃꯅꯤ. ꯑꯩ ꯆꯠꯂꯦꯍꯦ. ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ. ꯑꯩ ꯆꯠꯂꯦꯀꯣ. ꯃꯁꯛꯁꯤꯒ ꯏꯁꯝ ꯁꯝꯖꯈꯩ. ꯈꯨꯜ ꯄꯨꯜꯂꯁꯨ ꯅꯣꯡꯃꯗ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯊꯦꯡꯅꯗꯦ. ꯉꯁꯤꯈꯛ ꯑꯣꯏꯔꯝꯅꯤ ꯃꯥꯒ ꯊꯦꯡꯅꯩꯁꯦ. ꯌꯥꯝ ꯂꯦꯝꯕ, ꯋꯥꯒ ꯉꯥꯡꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯒꯗꯤ ꯀꯔꯟꯒꯁꯨ ꯃꯁꯥ ꯃꯁꯥ ꯇꯥꯖꯔꯤ. ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯦ. ꯏꯃꯥꯗꯣ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯄꯣꯏꯔꯩꯒꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ. ꯄꯣꯏꯔꯩꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯅꯨꯡ ꯑꯃꯗ ꯂꯧꯔꯒ ꯇꯨꯁꯤꯜꯂꯤ. ꯍꯥꯏ, ꯁꯣꯛꯇꯕ꯭ꯔꯥ ꯅꯪꯕꯣ? ꯃꯁꯤꯗꯤ ꯍꯧꯒꯠꯂꯨꯁꯤ. ꯑꯌꯣ, ꯑꯁ, ꯈꯨꯁꯤ ꯇꯠꯂꯤ. ꯏꯃꯥ, ꯁꯤ ꯊꯨꯝꯁꯤ ꯊꯥꯛꯆꯤꯜꯂꯨꯔꯣ. ꯏꯟꯁꯥꯡ ꯃꯍꯤꯒ ꯂꯣꯏ ꯀꯪꯉꯝꯃꯅꯤ. ꯆꯠꯂꯣ ꯑꯝꯇ. ꯍꯣꯏ, ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛꯀ ꯐꯖꯅ ꯍꯥꯞꯄꯨꯀꯣ. ꯏꯃꯥ, ꯏꯟꯁꯥꯡ ꯃꯍꯤ ꯀꯪꯉꯝꯃꯅꯤ. ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯃꯤꯠꯃꯥꯡꯗ ꯂꯤꯟꯊꯣꯏꯗꯣ ꯂꯦꯞꯄꯒ ꯂꯩꯕꯩ ꯃꯑꯣꯡꯗ ꯍꯦꯛꯇ ꯎꯔꯛꯏꯗꯨꯕꯣ? ꯑꯁ, ꯃꯤꯍꯨꯟꯒꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯏ. ꯃꯥꯒꯤ ꯂꯣꯟꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯈꯪꯗ꯭ꯔꯤꯗ ꯑꯩ. ꯑꯁ, ꯁꯤꯒꯤ ꯅꯨꯡꯖꯥꯎꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯛ ꯂꯪꯕ. ꯃꯤꯒꯤ ꯂꯝꯕꯤꯗ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯈꯩ ꯊꯥꯖꯤꯜꯂ ꯂꯩꯗꯅ. ꯑꯁꯤ ꯍꯥꯏꯅ ꯄꯣꯏꯔꯩꯅ ꯅꯨꯡꯗꯨ ꯂꯪꯊꯣꯛꯄꯗ ꯌꯨꯝꯊꯪꯅꯕꯒꯤ ꯁꯪꯒꯣꯏ ꯃꯊꯛꯇ ꯄꯣꯞ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ. ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯄꯣꯏꯔꯩ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩꯗ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ. ꯚꯥꯁꯀꯔ ꯃꯥꯒꯤ ꯀꯥꯗ ꯃꯔꯨꯞ ꯗꯦꯕꯥꯟꯒ ꯂꯩꯔꯤ. ꯗꯦꯕꯥꯟꯅ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯎꯗꯦꯝ ꯀꯤꯔꯤꯗꯨꯕꯣ? ꯀꯩꯁꯨꯝ ꯆꯠꯂꯣꯏ. ꯏꯔꯨꯖꯕ ꯂꯣꯏꯕꯒꯤ ꯁꯨꯝ ꯀꯤꯕꯅꯤ. ꯀꯩꯗꯧꯔꯒꯦ? ꯏꯁ, ꯃꯑꯣꯡꯒꯗꯤ ꯑꯩꯗꯤ ꯂꯦꯝꯕꯤ ꯎꯅꯕ ꯆꯠꯇꯧꯕ ꯃꯥꯜꯂꯨꯔꯦ. ꯇꯥꯅꯤꯡꯗꯦ. ꯀꯥꯏꯗ ꯂꯦꯝꯕꯤꯗꯨꯝ ꯄꯜꯂꯤꯗꯨꯕꯣ? ꯀꯩꯅꯣ, ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝ ꯄꯥꯝꯖꯈꯤꯗꯥꯏꯅꯦ. ꯅꯈꯣꯏ ꯃꯌꯥꯝꯅ ꯂꯛꯅꯕꯩ ꯅꯠꯇ꯭ꯔꯣ? ꯂꯦꯝꯕꯤ ꯃꯁꯥꯁꯨ ꯈꯪꯕꯅꯤ ꯑꯩꯅ ꯀꯩꯁꯨ ꯃꯥ ꯅꯨꯡꯁꯤꯗꯦ, ꯄꯥꯝꯗꯦ ꯍꯥꯏꯕ. ꯃꯥꯅꯁꯨ ꯑꯩ ꯄꯥꯝꯂꯝꯃꯣꯏ. ꯑꯗꯨꯏ ꯋꯥꯗꯣ ꯃꯤ ꯃꯥꯡꯗ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯃꯨꯛ ꯆꯣꯞꯅꯅꯤ. ꯍꯥꯏꯔꯣꯏ. ꯑꯗꯣ ꯅꯪꯅ ꯏꯁꯩ ꯇꯝꯕ ꯆꯠꯂꯤꯗꯨꯕꯨ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯌꯨꯝꯗ ꯂꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯁꯤꯟꯕ ꯐꯕꯅꯤ. ꯂꯣꯏꯗꯧꯔꯕꯅꯤ. ꯊꯥ 2-3 ꯂꯩꯔꯗꯤ ꯂꯣꯏꯔꯅꯤ. ꯑꯗꯨꯒ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯇꯧꯔꯁꯤ. ꯍꯣꯏꯅꯦ. ꯑꯗꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯄꯣꯏꯔꯩꯁꯨ ꯏꯁꯩ ꯇꯝꯕ ꯌꯥꯎꯕ꯭ꯔꯣ? ꯅꯍꯥꯟ ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯗ ꯃꯥꯁꯨ ꯌꯥꯎꯔꯛꯏꯗꯣ. ꯌꯥꯎꯏ. ꯍꯥꯟꯅ ꯄꯨꯟꯗ꯭ꯔꯁꯨ ꯏꯁꯩ ꯃꯐꯝꯗ ꯄꯨꯟꯕꯗꯨꯗ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯕꯅꯤ. ꯏꯕꯣ, ꯏꯁꯩ ꯇꯝꯕꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠꯂꯤ. ꯅꯃꯥꯟꯅꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯝꯇ ꯁꯦꯝꯕꯤꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯩ ꯋꯥꯗꯤ ꯂꯩꯇꯦꯅꯦ ꯍꯥ? ꯀꯗꯥꯏꯗ ꯅꯨꯄꯤꯅꯣ? ꯑꯩ ꯐꯥꯎ ꯐꯪꯗꯅ ꯂꯩꯔꯤꯁꯤꯗ. ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯤꯅꯅꯦ, ꯄꯥꯝꯃꯦ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯁꯨ ꯃꯥꯏ ꯈꯪꯅꯕ ꯑꯃꯃꯝ ꯍꯦꯛꯇ ꯂꯣꯏ ꯂꯩꯔꯝꯃꯤ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯂꯂꯣꯜꯂꯁꯤꯔꯣ, ꯅꯨꯄꯤ ꯐꯪꯅꯕ? ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯅꯪꯒꯗꯤ. ꯅꯁꯛꯇꯨꯒ ꯅꯨꯄꯤꯗ ꯆꯣꯞꯄ ꯈꯔꯒ ꯃꯥꯜꯂꯦ. ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯤꯅꯥꯏ ꯃꯥꯜꯂꯦ ꯅꯁꯛꯇꯣ. ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ.
ꯍꯣꯏ ꯆꯠꯂꯣ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯍꯧꯔꯦꯀꯣ ꯁꯨꯝ ꯂꯩꯍꯧꯔꯦ ꯚꯥꯁꯀꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯇꯈꯦꯜꯂꯤ ꯑꯃꯟꯕ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯉꯤ ꯅꯥꯁꯣꯝꯁꯦ ꯅꯪꯒꯤ ꯅꯥꯕꯗ ꯆꯤꯟꯒꯤ ꯈꯟꯅ ꯍꯦꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯡꯗ꯭ꯔꯕꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯤꯟꯊꯣꯏ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯀꯅꯥꯒꯤꯁꯨ ꯅꯥꯁꯣꯝꯖꯤꯜꯂꯝꯈꯤꯅꯨꯀꯣ ꯑꯩꯁꯤ ꯉꯥꯎꯗꯧꯔꯦꯗꯅ ꯀꯥꯗꯦ ꯉꯥꯛꯇꯪ ꯇꯨꯝꯊꯣꯛꯀꯦ ꯚꯥꯁꯀꯔ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗ ꯄꯣꯏꯔꯩ ꯃꯃꯥꯅ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯁꯟꯊꯤ ꯈꯔ ꯈꯨꯗꯦꯡꯗ ꯍꯥꯞꯇꯨꯅ ꯊꯤꯠꯂꯤ ꯑꯗꯨꯒ ꯆꯩ ꯈꯔꯅ ꯃꯅꯥꯛꯇ ꯊꯝꯂꯒ ꯁꯟꯊꯤ ꯆꯩ ꯁꯦꯝꯂꯤ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯃꯗꯣꯝꯆꯥ ꯑꯃꯒ ꯄꯣꯏꯔꯩ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗꯨꯗ ꯐꯤ ꯂꯧꯕ ꯂꯥꯛꯏ ꯂꯤꯟꯊꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯄꯣꯏꯔꯩꯅ ꯁꯟꯊꯤ ꯆꯩ ꯁꯦꯝꯂꯒ ꯂꯩꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯗꯣꯝꯆꯥꯗ ꯆꯠꯂꯝꯃꯣ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯇꯞꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯂꯥꯛꯂꯒ ꯄꯣꯏꯔꯩꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤ ꯁꯟꯊꯤꯁꯦ ꯈꯔ ꯋꯥꯠꯈꯤꯗꯧ ꯃꯥꯜꯂꯤꯗ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯀꯣꯟꯅꯅꯕ ꯁꯦꯝꯕ ꯍꯥꯏꯗꯨꯅꯤ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯏꯃꯥ ꯎꯏꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯠ ꯎꯕꯗꯣ ꯑꯃꯨꯛ ꯍꯧꯔ ꯖꯥꯠꯂ ꯅꯠꯇꯦ ꯃꯤꯗꯤ ꯃꯥꯟꯗꯦ ꯂꯥꯏ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯩꯅꯤ ꯁꯟꯊꯤ ꯆꯩꯁꯤꯅ ꯍꯦꯛꯇ ꯀꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯛꯄꯤꯔꯦ ꯁꯟꯊꯤ ꯆꯩꯗꯨꯅ ꯀꯜꯂꯛꯀꯦ ꯇꯧꯏꯗꯨꯕꯣ ꯀꯩ ꯑꯣꯏꯅ ꯎꯔꯒꯦ ꯑꯩꯁꯤꯕꯣ ꯄꯥꯡꯈꯪꯗ ꯈꯪꯉꯤꯗꯨꯕꯨ ꯅꯠꯇꯦ ꯑꯗꯨꯁꯨ ꯅꯨꯡꯊꯤꯜꯁꯤꯗ ꯀꯩ ꯑꯣꯏꯅ ꯎꯔꯤꯅꯣꯃꯤ ꯌꯥꯝ ꯈꯪꯖꯟꯅꯕꯤ ꯁꯥꯏ ꯑꯦ ꯂꯤꯟꯊꯣꯏ ꯂꯥꯏꯗꯤ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯠꯇꯦ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯥꯛꯄꯁꯨ ꯎꯍꯧꯗꯦ ꯀꯥꯏꯗ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯇꯨ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯌꯨꯝꯁꯤꯗ ꯏꯟꯗꯣꯝꯆꯥꯒꯤ ꯐꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯣꯏ ꯁꯝꯕꯜ ꯃꯔꯛꯇꯒꯤꯅꯦ ꯅꯪꯅ ꯁꯤꯗ ꯐꯝꯕꯗꯨ ꯎꯕꯗꯒꯤ ꯑꯩꯅ ꯌꯦꯅꯈꯥ ꯐꯥꯎꯔꯒ ꯍꯦꯛꯇ ꯂꯥꯛꯄꯅꯤꯗꯅ ꯑꯁ ꯅꯪ ꯁꯨꯕ ꯑꯗꯣ ꯅꯣꯏ ꯏꯟꯗꯣꯝꯆꯥꯅ ꯉꯥꯏꯔꯝꯕꯅꯤ ꯆꯠꯂꯣ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯍꯟꯈ꯭ꯔꯦ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯤ ꯅꯣꯏ ꯌꯨꯝꯗ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯆꯠꯂꯣꯏ ꯅꯪꯒꯤ ꯁꯟꯊꯤ ꯆꯩ ꯆꯥꯕꯁꯦ ꯑꯩ ꯌꯥꯎꯕꯤꯒꯦ ꯁꯤ ꯂꯣꯏꯔꯒ ꯌꯨꯝꯗ ꯊꯤꯟꯕꯤꯌꯣ ꯌꯥꯏꯗꯅ ꯏꯊꯟ ꯆꯠꯄ ꯇꯜꯂꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯔꯁꯦ ꯅꯈꯨꯠꯇꯣ ꯂꯣꯏ ꯀꯥꯏꯔꯅꯤ ꯁꯟꯊꯤꯒ ꯄꯥꯏꯕꯤꯔꯅꯨ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯌꯣ ꯑꯝꯇ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯀꯩꯅꯣꯅ ꯈꯟꯗꯧꯔꯤꯒꯦ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ ꯀꯩꯅꯣꯕ ꯈꯟꯗꯣꯏꯁꯦ ꯏꯕꯥꯅꯤ ꯏꯁꯩ ꯃꯐꯝꯗ ꯄꯨꯜꯂꯤ ꯑꯗꯨꯗ ꯇꯤꯟꯅꯕꯅꯦ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯗꯧꯅ ꯆꯠꯁꯦꯃꯣ ꯊꯦꯡꯈ꯭ꯔꯅꯤ ꯊꯦꯡꯂꯗꯤ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯣꯏꯀꯣ ꯅꯌꯨꯝꯗ ꯍꯟꯗ꯭ꯔꯒꯅ ꯇꯨ ꯁꯪꯒꯣꯟꯁꯤ ꯇꯨꯝ ꯑꯩ ꯍꯥꯏꯔ ꯀꯩꯝ ꯈꯪꯗꯦ ꯂꯩꯁꯥꯕꯤꯅꯕꯨ ꯃꯌꯨꯝ ꯍꯜꯂꯣꯏ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤ ꯃꯁꯤ ꯀꯩꯅꯣ ꯑꯗꯨꯅꯕꯨ ꯆꯠꯂꯣꯏꯁꯤꯜꯂꯣ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯏꯊꯟ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯗꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯁꯧꯒꯗꯤ ꯁꯥꯎꯗꯦꯀꯣ ꯑꯩ ꯁꯥꯎꯖꯗꯦ ꯁꯤ ꯑꯝꯇ ꯐꯠ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨꯒ ꯈꯣꯡꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯊꯤꯟꯕꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯗꯨ ꯁꯟꯊꯤ ꯆꯩ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯅꯥꯛꯇꯨꯗ ꯂꯤꯟꯊꯣꯏ ꯐꯝꯂꯒ ꯄꯣꯏꯔꯩꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯤ ꯄꯣꯏꯔꯩꯁꯨ ꯂꯤꯟꯊꯣꯏꯅ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯔꯤꯕꯗꯨ ꯈꯪꯂꯤꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯖꯗꯦ ꯎꯆꯤꯟꯅꯆꯤꯟꯅ ꯄꯣꯏꯔꯩꯁꯨ ꯂꯣꯏꯔꯛꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯂꯒ ꯂꯤꯟꯊꯣꯏꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯇꯥ ꯄꯣꯏꯔꯩ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯅꯨꯄꯤꯒ ꯑꯃꯐꯥꯎ ꯀꯣꯏꯖꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯅꯁꯛ ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯒ ꯅꯨꯄꯤ ꯑꯃꯐꯥꯎ ꯀꯣꯏꯗꯕ ꯅꯪꯗꯤ ꯀꯣꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯣꯏꯗꯦꯗ ꯅꯪꯁꯨ ꯅꯁꯛ ꯏꯐꯕꯁꯦ ꯀꯩꯗꯧ ꯀꯣꯏꯗ꯭ꯔꯤꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯥꯅꯤ ꯀꯣꯏꯅꯔꯁꯤꯗꯅ ꯍꯥ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯅꯤꯡꯉꯝꯃꯤꯔꯣ ꯀꯨꯏꯔꯦꯗ ꯍꯥꯏꯅꯤꯡꯕꯗꯤ ꯉꯝꯗꯕꯩ ꯋꯥꯅꯤ ꯑꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯪꯗꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯦꯗꯅ ꯇꯥ ꯄꯣꯏꯔꯩ ꯑꯁ ꯑꯩꯁꯨ ꯌꯥꯝ ꯄꯪꯉꯤ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯈꯜꯂꯨꯏꯁꯦ ꯂꯤꯟꯊꯣꯏ ꯅꯣꯏ ꯌꯨꯝ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯊꯟ ꯆꯠꯂꯧꯔꯒꯦꯔꯣ ꯑꯩ ꯌꯨꯝ ꯊꯥꯟꯈ꯭ꯔꯒꯦ ꯀꯩꯒꯤꯅꯣ ꯌꯨꯝ ꯌꯧꯗꯧꯕꯗꯤ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯑꯩ ꯁꯨꯝ ꯏꯀꯥꯏꯖꯔꯦ ꯅꯪ ꯅꯊꯟꯗ ꯑꯗꯨꯝ ꯆꯠꯂꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯩꯃꯥ ꯆꯠꯈꯤꯗꯧꯔꯦ ꯉꯥꯏꯈꯣ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯑꯩ ꯇꯟ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯀꯦ ꯇꯧꯏꯗꯨꯕ ꯃꯤꯅ ꯐꯥꯈ꯭ꯔꯗꯤ ꯀꯣꯟꯅ ꯅꯤꯡꯉꯝꯗꯅ ꯅꯪ ꯂꯩꯖꯍꯧꯁꯅꯤꯀꯣ ꯂꯥꯛꯑꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯅꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯎꯔꯒ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ ꯀꯩ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯗꯧ ꯂꯩꯔꯤꯒꯦ ꯇꯥ ꯄꯣꯏꯔꯩꯅꯁꯨ ꯑꯩ ꯅꯨꯡꯁꯤꯔꯒ ꯄꯥꯝꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅꯁꯨ ꯌꯥꯔꯁꯤꯗꯤ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯂꯛꯅꯕꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯁꯤꯕꯨ ꯂꯛꯅꯕ ꯌꯥꯕ ꯋꯥꯔꯣ ꯑꯗꯣ ꯍꯌꯦꯡ ꯏꯁꯩ ꯇꯝꯕ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯇꯣꯏꯅꯤ ꯑꯗꯣ ꯏꯕꯥꯅꯤ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯃꯤ ꯃꯥꯡꯗ ꯍꯥꯏꯗꯣꯛꯈꯤꯒꯨꯝꯁꯦ
ꯍꯥꯏꯗꯤ ꯏꯁꯩ ꯇꯝꯐꯝꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯕꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯅꯤꯕ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯑꯗꯨꯝ ꯈꯪꯍꯟꯕꯗꯤ ꯌꯥꯏꯗꯅ ꯍꯣꯏ ꯌꯥꯏ ꯅꯪꯗꯨꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯦ ꯑꯩ ꯆꯪꯍꯧꯔꯒꯦ ꯇꯥꯄꯣꯏꯔꯩꯁꯨ ꯌꯨꯝꯗ ꯍꯜꯂꯨ ꯏꯁ ꯉꯁꯥꯏꯅ ꯅꯣꯏ ꯏꯃꯥ ꯍꯣꯏ ꯎꯔꯁꯨ ꯀꯩꯗꯧꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯌꯥꯝ ꯉꯥꯡꯉꯝꯃꯒ ꯍꯧꯖꯤꯛꯅ ꯌꯨꯝꯗ ꯍꯜꯂꯨ ꯀꯥꯏꯅ ꯇꯥꯜꯂꯛꯏꯅꯦ ꯑꯩꯁꯨ ꯆꯠꯂꯣꯏ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ ꯁꯤꯗ ꯑꯌꯥ ꯋꯥꯊꯤ ꯇꯧꯔꯣ ꯆꯠꯂꯣ ꯍꯥꯏꯕ ꯁꯤ ꯆꯠꯂꯣ ꯃꯤ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯏꯕꯦꯝꯃ ꯄꯥꯈꯠꯇꯅꯒ ꯇꯧꯔꯤ ꯆꯪꯍꯧꯔꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯆꯠꯂꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯂꯤꯟꯊꯣꯏꯗꯨ ꯄꯣꯏꯔꯩꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯣꯏꯔꯩ ꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄ ꯊꯥ ꯑꯃꯅꯤ ꯐꯥꯖꯤꯜꯂꯛꯂꯦ ꯃꯈꯣꯏ ꯏꯁꯩ ꯇꯝꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯄꯣꯏꯔꯩꯅ ꯂꯤꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯀꯅꯥꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯃꯥꯒꯤ ꯃꯇꯥꯂꯦꯝꯕꯤꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯂꯝꯗꯦ ꯄꯣꯏꯔꯩ ꯏꯃꯨꯡꯒꯤ ꯑꯋꯥꯕꯅ ꯁꯨꯝ ꯍꯦꯜꯂꯛꯄꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯍꯧꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯟꯊꯣꯏꯒ ꯄꯣꯏꯔꯩꯒꯗꯨ ꯂꯤꯟꯊꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯎꯅꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯗ꯭ꯔꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯂꯤꯟꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯗꯨꯅ ꯅꯪꯒ ꯇꯣꯏꯅ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯀꯌꯥ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯏꯕꯨ ꯇꯥ ꯄꯣꯏꯔꯩꯅ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯎꯅꯔꯒ ꯂꯣꯏꯔꯦ ꯑꯩ ꯉꯥꯏꯒꯦ ꯇꯥ ꯄꯣꯏꯔꯩꯅ ꯁꯪꯕ ꯃꯇꯝꯗꯣ ꯉꯥꯏꯕ ꯉꯥꯏꯗꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯗ ꯍꯟꯗꯛ ꯑꯩꯁꯦ ꯋꯥꯈꯜ ꯈꯔ ꯈꯟꯖꯤꯜꯂꯤ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯀꯩ ꯋꯥꯈꯜꯅꯣ ꯈꯟꯖꯤꯜꯂꯤꯕꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯑꯣ ꯅꯪꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯏꯃꯥꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯊꯕꯛ ꯁꯨꯏ ꯏꯄꯥꯁꯨ ꯅꯧꯅ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯀꯩ ꯋꯥꯍꯪꯅꯣꯗꯨꯕꯣ ꯏꯃꯥ ꯄꯥꯕꯁꯨ ꯃꯆꯥꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯇꯥ ꯄꯣꯏꯔꯩ ꯑꯗꯨꯝꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯟꯒꯅꯨ ꯑꯩ ꯅꯪ ꯅꯠꯇꯕ ꯅꯨꯄꯥ ꯀꯅꯥꯁꯨ ꯈꯪꯅꯔꯣꯏ ꯀꯅꯥ ꯈꯪꯅꯤ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯑꯁꯨ ꯑꯩꯕꯨꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤ ꯍꯨꯟꯗꯣꯛꯑꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯂꯣꯏ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯗꯧꯔꯦ ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯅ ꯑꯩ ꯀꯅꯥꯝ ꯈꯪꯅꯔꯣꯏ ꯅꯪꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯀꯅꯤ ꯐꯔꯦꯁꯦ ꯃꯇꯝ ꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯉꯣ ꯅꯣꯏ ꯏꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯍꯣꯏ ꯆꯪꯉꯒꯦ ꯑꯗꯣ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨꯀꯣ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯂꯤꯟꯊꯣꯏ ꯅꯪꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯋꯥꯅꯤ ꯈꯟꯕꯗ ꯑꯩ ꯄꯥꯡꯒꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯡꯗ꯭ꯔ ꯋꯥꯈꯜꯁꯤꯅꯗꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯇꯠꯇꯅ ꯏꯟꯁꯤꯜꯂꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯤꯟꯊꯣꯏ ꯅꯪ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯉꯥꯏꯔꯝꯃꯨꯀꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯑꯩ ꯍꯣꯠꯅꯈꯤꯅꯤ ꯄꯣꯏꯔꯩ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯩꯖꯗꯨꯅ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯣꯏꯔꯩ ꯂꯤꯟꯊꯣꯏꯕꯨ ꯎꯅꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯤꯟꯊꯣꯏꯅ ꯃꯥꯕꯨ ꯎꯅꯗꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯔꯕꯁꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯏ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯈꯪꯍꯧꯗꯅ ꯊꯦꯡꯅꯕ ꯊꯣꯛꯂꯕꯁꯨ ꯄꯣꯏꯔꯩꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯃꯥꯕꯨ ꯊꯑꯣꯏꯅ ꯂꯧꯕꯤꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯤꯟꯊꯣꯏꯅ ꯄꯣꯏꯔꯩꯕꯨ ꯌꯥꯝ ꯋꯥꯔꯧꯖꯈꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯉꯁꯤꯁꯨ ꯂꯤꯟꯊꯣꯏ ꯄꯣꯏꯔꯩꯕꯨ ꯉꯥꯏꯔꯤ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯕꯨ ꯍꯥꯏꯔꯛꯂꯕꯗꯤ ꯈꯟꯅ ꯋꯥꯅ ꯉꯥꯏꯔꯤ ꯆꯥꯕ ꯇꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯂꯤꯟꯊꯣꯏꯒꯤ ꯁꯛꯐꯝ ꯌꯥꯝꯅ ꯍꯣꯡꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯕꯗ ꯃꯃꯥꯅ ꯄꯥꯈꯠꯆꯗꯨꯅ ꯃꯇꯥꯂꯦꯝꯕꯤꯕꯨ ꯃꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯤꯟꯊꯣꯏ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯩ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯤꯔꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯗꯅꯕ ꯍꯣꯠꯅꯕꯗ ꯋꯥꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯅꯪ ꯆꯠꯂꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯆꯠꯂꯨ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯌꯥꯝꯅ ꯍꯥꯏꯗꯣꯛꯄ ꯄꯥꯝꯖꯔꯝꯗꯕ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯤꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤ ꯈꯟꯖꯗꯨꯅ ꯂꯤꯟꯊꯣꯏ ꯍꯤꯛ ꯂꯥꯎꯅ ꯀꯞꯆꯔꯤ ꯃꯇꯥꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯇꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯍꯪꯕ ꯋꯥꯁꯨ ꯈꯨꯝꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯥ ꯅꯠꯇ꯭ꯔꯕꯣ ꯅꯪꯅ ꯋꯥꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯉꯥꯏꯈꯣ ꯅꯈꯣꯏ ꯏꯃꯥ ꯍꯣꯏꯗ ꯈꯪꯍꯟꯅꯤꯡꯗꯕ ꯋꯥ ꯑꯣꯏꯔꯕꯁꯨꯅꯦ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ ꯏꯇꯥ
ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯇꯥ ꯃꯥꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯕꯁꯦ ꯑꯁꯨꯝꯅ ꯇꯧꯅꯕꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯇꯥ ꯀꯅꯥꯅꯣ ꯏꯇꯥꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯕꯣ ꯄꯣꯏꯔꯩ ꯃꯥꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯀꯅꯥꯗꯁꯨ ꯈꯪꯍꯟꯈꯤꯔꯣꯏꯁꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯅꯉꯣꯟꯗ ꯐꯥꯎꯕ ꯂꯣꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯂꯦꯝꯕꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇ ꯇꯥꯔꯕ꯭ꯔꯣ ꯂꯦꯝꯕꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯝ ꯈꯪꯖꯗꯦ ꯃꯇꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯄꯦꯟꯅ ꯀꯞꯍꯜꯂꯤ ꯂꯤꯟꯊꯣꯏꯁꯨ ꯃꯥꯒꯤ ꯑꯃꯇ ꯉꯥꯏꯔꯕꯤ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯃꯊꯥꯗ ꯉꯥꯊꯗꯨꯅ ꯄꯦꯟꯅ ꯀꯞꯆꯩ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯤꯟꯊꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯐꯔꯛꯂꯦ ꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯦꯝꯕꯤꯒ ꯄꯨꯟꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯋꯥꯈꯜ ꯃꯍꯥꯛꯅ ꯈꯟꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯒ ꯂꯤꯟꯊꯣꯏꯒꯗꯨ ꯐꯤ ꯊꯤꯟꯕ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯚꯥꯁꯀꯔ ꯑꯃꯗꯤ ꯗꯦꯕꯥꯟ ꯍꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯚꯥꯁꯀꯔꯅ ꯂꯤꯟꯊꯣꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯐꯤ ꯊꯤꯟꯕ ꯂꯥꯛꯏꯅꯤ ꯅꯈꯣꯏꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯂꯧꯕꯨꯛꯇ ꯆꯠꯀꯦ ꯊꯣꯛꯂꯛꯄꯅꯤ ꯂꯦꯝꯕꯤ ꯀꯩꯅꯣ ꯋꯥꯒꯝꯇ ꯉꯥꯡꯗꯅ ꯅꯪꯅ ꯅꯥꯀꯟꯗꯨꯗ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯂꯦꯝꯕꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯁꯨ ꯍꯧꯔꯛꯇꯅ ꯑꯩꯅ ꯋꯥ ꯄꯪꯉꯥꯡꯗ ꯉꯥꯡꯖꯜꯂꯣ ꯍꯥꯏꯔꯣ ꯉꯥꯍꯣꯏꯅꯦ ꯃꯁꯤꯗꯤ ꯑꯗꯨ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯑꯩ ꯂꯧꯕꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯅꯪꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯗꯧꯕ ꯀꯩ ꯋꯥꯅꯣ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯆꯠꯂꯤ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯂꯤꯟꯊꯣꯏ ꯂꯥꯎ ꯆꯠꯂꯁꯤ ꯗꯦꯕꯥꯅ ꯅꯪꯒꯤꯗꯨꯕꯨ ꯂꯦꯝꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯗꯣꯏꯔꯣ ꯕꯤꯠ ꯍꯟꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯈꯣꯡꯕꯥꯟꯁꯤꯗ ꯏꯪꯊꯔ ꯊꯜꯂꯝꯁꯅꯤ ꯏ ꯀꯥꯔꯛꯇꯅ ꯑꯗꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯗꯅ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯗꯣꯔꯤꯗꯨꯕꯣ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯂꯤꯟꯊꯣꯏ ꯍꯥꯏꯕꯗꯣ ꯄꯥꯝꯃꯤꯔꯣ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯍꯥꯟꯕ ꯈꯣꯏꯗꯥꯖꯈꯤꯕꯅꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯂꯒꯦꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯕꯅꯤ ꯏꯁ ꯁꯛꯇꯥ ꯑꯁꯤꯒ ꯅꯨꯄꯤ ꯐꯖꯕꯒꯁꯨ ꯄꯥꯝꯃꯤ ꯇꯧꯔꯣ ꯑꯩꯈꯣꯏꯗꯤ ꯅꯥꯀꯟꯗ ꯐꯝꯂꯒ ꯌꯦꯡꯂꯒꯦ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ ꯃꯤꯒꯤ ꯈꯪꯅꯕ ꯂꯩꯔꯝꯅꯤꯀꯣ ꯗꯦꯕꯥꯟ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯕꯤꯠ ꯆꯥꯛ ꯊꯨꯗꯦꯛꯏꯁꯤꯕꯣ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯔꯥꯏꯕꯛꯇꯨꯗ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯁꯅꯤ ꯅꯪ ꯋꯥ ꯈꯨꯐꯤꯡꯗꯤ ꯌꯥꯝ ꯀꯤꯖꯩꯀꯣ ꯅꯨꯄꯤꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯇꯧꯁꯤ ꯂꯧꯕꯨꯛ ꯌꯧꯅꯕ ꯍꯥꯟꯅ ꯑꯝꯇ ꯆꯠꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯧꯕꯨꯛ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯐꯤꯁꯤꯡꯗꯨ ꯄꯤꯔꯝꯂꯒ ꯍꯜꯂꯛꯂꯦ ꯂꯤꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ ꯂꯦꯝꯕꯤ ꯃꯌꯨꯝꯂꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ ꯂꯦꯝꯕꯤꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤꯕꯣ ꯚꯥꯁꯀꯔ ꯑꯩꯅ ꯅꯪꯕꯨ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯂꯩꯁꯥ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯄꯗ ꯅꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯁꯦ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯀꯥꯏꯅ ꯂꯛꯅꯕꯗ ꯅꯪꯅ ꯏꯀꯥꯏꯈꯤꯕꯗꯣ ꯃꯇꯝꯗꯨꯗ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕꯒꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯁꯥꯎꯈꯤꯕꯗꯣ ꯀꯣꯟꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯅꯨ ꯀꯥꯏꯅꯒ ꯁꯦꯡꯗꯣꯔꯛꯈꯤꯕꯗꯣ ꯈꯪꯗꯦ ꯑꯩꯅ ꯃꯤꯅꯨꯡꯁꯤ ꯈꯪꯂꯨꯗꯕꯒꯤ ꯏꯁꯣꯔꯅ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯤꯔ ꯀꯔꯤꯅꯣ ꯉꯥꯎꯔꯦꯗꯅ ꯑꯩꯗꯤ ꯏꯊꯟꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯌꯨꯝꯒꯁꯦ ꯌꯧꯕ ꯈꯪꯍꯧꯗ꯭ꯔꯦ ꯂꯝꯕꯤ ꯆꯠꯄ ꯃꯤꯅꯒ ꯇꯥꯔꯗꯤ ꯂꯦꯝꯕꯤꯁꯦ ꯉꯥꯎꯔ ꯃꯥꯜꯂꯦꯅ ꯂꯣꯏ ꯍꯥꯏꯅꯔꯝꯂꯅꯤ ꯂꯦꯝꯕꯤꯗꯨ ꯅꯣꯛꯅꯣꯛꯇꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯚꯥꯁꯀꯔ ꯃꯥꯒꯤ ꯀꯥꯗ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯁꯝꯀꯗꯨ ꯁꯦꯝꯂꯦ ꯑꯩꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯕꯖꯥꯠꯅꯤ ꯀꯛꯇꯛ ꯇꯧꯕꯝꯁꯨ ꯌꯥꯎꯔꯤ ꯐꯖꯕꯗꯤ ꯍꯦꯟꯗꯣꯛꯇꯅ ꯌꯥꯏ ꯑꯗꯨꯝ ꯌꯥꯏ ꯁꯤꯗꯕꯨ ꯂꯤꯟꯊꯣꯏꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯒꯨꯝꯗꯅ ꯑꯁꯦꯡꯕꯒꯤ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏꯁꯦ ꯀꯥꯏꯔꯅꯤꯗ ꯃꯈꯣꯏ ꯊꯣꯡꯒꯥꯜꯒꯤ ꯀꯣꯟꯊꯣꯡꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯣꯏꯅꯤ ꯍꯦꯛ ꯌꯥꯔꯛꯇꯕꯗ ꯑꯩꯗꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯅꯥꯒꯤ ꯊꯣꯡꯒꯥꯜꯗꯧꯅꯣ ꯊꯧꯔꯤ ꯌꯥꯟꯗꯧꯔꯤꯗꯨꯅ ꯏꯆꯥꯕꯨ ꯌꯥꯝ ꯁꯤꯅꯤꯡꯂꯕ꯭ꯔꯣ ꯎꯏꯃ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯆꯪꯉꯛꯄꯒꯤ ꯃꯈꯣꯜꯒ ꯑꯝꯇ ꯇꯥꯍꯧꯗꯦꯃꯤ ꯀꯧꯔꯒ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ ꯏꯁ ꯅꯪꯗꯤ ꯀꯩ ꯀꯥꯟꯗꯕꯗ ꯈꯪꯕꯤꯔꯤꯕ ꯍꯥ ꯅꯊꯟꯇ ꯁꯣꯔꯣꯛ ꯉꯥꯡꯂꯒ ꯂꯩꯕꯗꯨꯗ ꯏꯃꯥꯗꯤ ꯄꯥꯈꯠꯇꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯨꯁꯤꯔ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯦꯕ ꯏꯃꯥ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯒꯦ
ꯅꯪ ꯄꯥꯕꯗꯣ ꯃꯩ ꯇꯦꯛꯄ ꯊꯣꯛꯈꯤꯕꯅꯤ ꯊꯣꯡꯒꯥꯜꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯧꯔꯒꯅꯦ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯣꯀꯣ ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯍꯣꯏ ꯃꯥ ꯚꯥꯁꯀꯔꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯃꯩ ꯇꯦꯛꯂꯤꯕ ꯃꯄꯥꯕꯨ ꯀꯧꯔꯒ ꯄꯨꯟꯅ ꯆꯪꯂꯛꯏ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗ ꯂꯤꯟꯊꯣꯏ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯔꯤ ꯃꯃꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯐꯤ ꯁꯥꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯁꯤꯒꯤ ꯃꯇꯦꯛꯁꯨ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯅꯕ ꯇꯧꯔꯣꯅꯦ ꯅꯪꯕꯨ ꯍꯌꯦꯡ ꯅꯇꯥꯂꯦꯝꯕꯤ ꯂꯥꯛꯂꯒ ꯑꯃꯨꯛ ꯄꯨꯟꯅ ꯁꯥꯃꯤꯟꯅꯔꯣ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯇꯨꯝꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯏꯃꯥ ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯨ ꯑꯩ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯪꯉꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯊꯦꯡꯅꯗꯤ ꯂꯩꯔꯅꯨꯀꯣ ꯏꯃꯥ ꯆꯪꯉꯤ ꯊꯥꯕꯜꯁꯤꯁꯨ ꯉꯟꯅ ꯊꯣꯛꯂꯛꯏꯅꯦ ꯊꯥꯕꯣꯏꯔꯩ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯋꯥꯔꯧꯏ ꯂꯝꯍꯦꯟꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯂꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯥꯡꯕ ꯉꯝꯗꯦ ꯆꯤꯛꯂꯕ ꯀꯅꯥꯁꯨ ꯂꯩꯇ ꯃꯇꯝꯗꯅ ꯍꯦꯜꯂꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯁꯨ ꯀꯥꯎꯊꯣꯛꯂꯒꯦꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯣꯠꯅꯕꯁꯦ ꯑꯗꯨꯕꯨ ꯀꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯕ꯭ꯔꯣ ꯅꯤꯡꯁꯤꯡꯂꯝꯂꯣꯏ ꯅꯨꯡꯁꯤꯕꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯕꯨ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯂꯝꯂꯣꯏ ꯅꯤꯡꯁꯤꯡꯂꯛꯇꯕꯁꯨ ꯑꯣꯏ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯤꯟꯊꯣꯏꯗꯨ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗꯨꯕꯨ ꯄꯥꯎꯗꯝꯖꯔꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯅꯖꯩꯔꯤ ꯋꯥꯔꯧꯈ꯭ꯔꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯈ꯭ꯔꯤ ꯄꯣꯏꯔꯩ ꯃꯍꯥꯛꯇ ꯂꯤꯟꯊꯣꯏ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯊꯧ ꯁꯤꯟꯅꯕꯅ ꯊꯕꯛ ꯆꯠꯅꯔꯝꯃꯤ ꯂꯤꯟꯊꯣꯏꯒꯤ ꯃꯄꯥꯁꯨ ꯑꯌꯨꯛꯇ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯁꯤꯟꯗꯨꯅ ꯄꯣꯠꯆꯩ ꯂꯂꯣꯟꯕꯒꯤ ꯌꯦꯡꯁꯤꯟꯕ ꯆꯠꯈ꯭ꯔꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯃꯈꯨꯠꯇ ꯅꯣꯕꯥꯞ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯟꯊꯣꯏ ꯍꯣꯏꯗ ꯂꯥꯛꯏ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯚꯥꯁꯀꯔꯒ ꯊꯦꯡꯅꯔꯝꯃꯤ ꯂꯦꯝꯕꯤ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯦꯝꯕꯤꯁꯨ ꯚꯥꯁꯀꯔꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪꯕꯣ ꯂꯤꯟꯊꯣꯏ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯤꯜꯁꯤꯗ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯦꯝꯕꯤꯗꯨ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯂꯒ ꯃꯃꯥꯏꯗꯨ ꯈꯤꯇꯪ ꯂꯨꯞꯊꯗꯨꯅ ꯂꯩ ꯂꯤꯟꯊꯣꯏꯗꯣ ꯑꯩꯅ ꯅꯨꯡꯁꯤꯖꯔꯛꯄ ꯀꯨꯏꯔꯦ ꯁꯛ ꯎꯅꯔꯀꯥꯟꯗꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯅꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯊꯣꯛꯂꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯩ ꯆꯠꯂꯦ ꯚꯥꯁꯀꯔꯅ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯂꯦꯝꯕꯤ ꯋꯥꯈꯜ ꯊꯣꯛꯇ ꯆꯞ ꯌꯨꯡꯗꯨꯅ ꯚꯥꯁꯀꯔꯅ ꯆꯦꯟꯈꯤ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯥꯔꯛꯂꯤ ꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒꯦ ꯈꯜꯂꯕ ꯃꯥꯜꯂꯤ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯇꯨꯅ ꯃꯥꯏꯊꯣꯡꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯅꯣꯛꯂꯒ ꯂꯤꯟꯊꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯂꯤꯟꯊꯣꯏꯁꯨ ꯃꯇꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯅ ꯆꯪꯂꯛꯄ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ ꯀꯩꯒꯤꯅꯣ ꯊꯦꯡꯂꯩꯗꯤ ꯅꯈꯣꯏ ꯏꯃꯥ ꯍꯣꯏ ꯂꯧꯕꯨꯛ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯇꯨ ꯅꯣꯕꯥꯞꯁꯦ ꯍꯦꯛꯂꯤꯉꯩꯗ ꯊꯦꯡꯉꯤꯅꯤ ꯑꯗꯣ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯊꯣꯔꯛꯑꯣ ꯅꯣꯕꯥꯞꯁꯦ ꯐꯖꯅ ꯃꯦꯠꯂꯒ ꯆꯥꯈꯤꯁꯤ ꯑꯗꯨꯒ ꯐꯤꯒꯥꯗꯣ ꯀꯣꯟꯅ ꯇꯞꯅ ꯁꯥꯔꯁꯤ ꯆꯠꯂꯣ ꯑꯩ ꯐꯀꯠ ꯊꯥꯔꯝꯂꯒꯦ ꯁꯤ ꯊꯨꯝ ꯃꯣꯔꯣꯛꯁꯤꯗ ꯂꯩꯔꯦ ꯀꯣꯝꯄꯥꯛ ꯃꯆꯥꯁꯤꯗ ꯍꯦꯛꯇ ꯃꯦꯠꯂꯁꯤ ꯑꯗꯣ ꯂꯤꯟꯊꯣꯏ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ ꯌꯥꯗꯦ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯒꯤ ꯃꯥꯏ ꯈꯔꯁꯨ ꯌꯦꯡꯉꯣꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯕ ꯋꯥꯍꯩꯗꯤ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯂꯨꯕ ꯋꯥꯔꯣ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯇꯝꯃꯤꯟꯅꯕꯗ ꯌꯥꯎꯕ ꯚꯥꯁꯀꯔꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯤꯅꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯪꯉꯣꯟꯗ ꯄꯥꯝꯃꯤ ꯀꯥꯏꯅꯒ ꯇꯧꯔꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯪꯁꯤꯗꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝꯕ ꯀꯩꯁꯨ ꯈꯟꯅꯗꯦ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯑꯃꯗ ꯆꯠꯈꯤꯗꯧꯔꯦ ꯑꯣ ꯚꯥꯁꯀꯔꯅꯅꯦ ꯅꯪꯁꯦ ꯅꯨꯡꯁꯤꯔꯛꯄ ꯀꯨꯏꯔꯦ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯁꯤꯅꯤ ꯍꯣꯔꯦꯟꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯉꯥꯏꯔꯝꯒꯦ ꯊꯣꯛꯂꯛꯑꯁꯨ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯚꯥꯁꯀꯔꯒ ꯄꯣꯏꯔꯩꯒꯁꯨ ꯄꯨꯜꯂꯤꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯃꯥꯒ ꯑꯃꯨꯛ ꯈꯪꯗꯧ ꯍꯥꯏꯅꯣ ꯃꯤꯅ ꯇꯤꯟꯅꯕ ꯃꯥꯟꯅꯕ ꯃꯁꯦꯟꯗꯣ
ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯦꯅ ꯍꯥꯏꯅꯕ ꯊꯕꯛ ꯑꯩ ꯉꯝꯃꯣꯏꯀꯣ? ꯄꯣꯏꯔꯩꯒ ꯅꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯩꯅꯣ? ꯃꯥꯁꯨ ꯅꯪꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯤꯗꯨꯗꯤ? ꯌꯥꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜ ꯍꯣꯡꯗꯣꯛꯑꯣ ꯏꯕꯦꯝꯃ. ꯅꯪꯅ ꯅꯨꯡꯁꯤ ꯃꯩꯁꯥ ꯈꯥꯡꯂꯤꯅꯤ ꯀꯥꯏꯅ ꯂꯩꯗꯣ ꯌꯦꯡꯕ ꯌꯥꯝ ꯋꯥꯏ ꯑꯩ. ꯂꯦꯝꯕꯤꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯇꯥ ꯂꯤꯟꯊꯣꯏꯅ ꯎꯗꯅꯕ ꯍꯥꯏꯅ ꯂꯣꯠꯁꯤꯟꯖꯔꯤ. ꯂꯤꯟꯊꯣꯏꯁꯨ ꯋꯥꯈꯜꯗꯨ ꯃꯋꯣꯟ ꯈꯟꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ. ꯂꯤꯟꯊꯣꯏꯅ ꯚꯥꯁꯀꯔꯒ ꯅꯛꯁꯤꯟꯅꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯋꯥ ꯃꯄꯥꯎ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯥꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯈ꯭ꯔꯦ. ꯑꯗꯨꯅ ꯃꯥꯁꯨ ꯂꯦꯝꯕꯤꯅ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯏ. ꯂꯦꯝꯕꯤ ꯃꯇꯥꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯄꯗꯨꯗ ꯊꯃꯣꯏ ꯀꯥꯏꯅ ꯇꯨꯃꯤꯟꯅ ꯃꯇꯥꯗ ꯌꯦꯡꯗꯨꯅ ꯂꯩ. ꯂꯤꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ? ꯅꯨꯕꯥ ꯃꯦꯠꯄꯀꯥꯁꯦ ꯆꯥꯗꯈꯩ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯗꯨꯅ? ꯀꯩꯁꯨꯝ ꯇꯧꯗꯦ. ꯑꯩꯒꯤꯗ ꯂꯥꯏꯕꯛ ꯐꯕꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ. ꯑꯗꯣ ꯍꯣꯔꯦꯟ ꯊꯣꯛꯄ ꯀꯥꯎꯅꯤꯀꯣ? ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯑꯩꯒ ꯄꯣꯏꯔꯩꯒ ꯈꯪꯅꯔꯝꯃꯦ ꯍꯥꯏꯕꯁꯦ ꯂꯣꯠꯄꯗꯤ ꯄꯥꯝꯗꯦ. ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯅꯤ. ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ. ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦꯗꯅ. ꯉꯁꯤꯒꯤꯗꯤ ꯐꯤꯒ ꯁꯥꯔꯣꯏꯁꯤ. ꯅꯪꯁꯨ ꯀꯦꯊꯔꯒ ꯂꯩꯔꯝꯃꯣ. ꯑꯩ ꯌꯨꯝꯒꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦ. ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯂꯥꯛꯑꯒꯦ. ꯑꯦ, ꯃꯁꯤꯒꯤ ꯂꯦꯝꯕꯤꯁꯦ ꯋꯥꯒ ꯑꯝꯇ ꯍꯥꯏꯕ ꯇꯥꯗꯈꯩ ꯆꯦꯡꯁꯤ ꯌꯦꯡꯉꯣ. ꯅꯍꯥꯟꯈꯩꯗꯤ ꯌꯨꯝ ꯁꯣ ꯂꯣꯜꯂꯝꯃꯒ ꯑꯗꯨꯝ ꯂꯥꯛꯄꯗꯨꯕꯨ ꯃꯥꯏꯁꯦ ꯁꯣꯒ ꯂꯣꯟꯕ ꯀꯧꯔꯝꯕ ꯖꯥꯠꯂꯣ? ꯂꯤꯟꯊꯣꯏꯗꯨ ꯃꯇꯥꯅ ꯆꯠꯈꯤꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯕꯥꯞ ꯆꯥꯔꯝꯕꯒꯤ ꯆꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗ ꯂꯦꯝꯕꯤ ꯃꯌꯨꯝꯗ ꯀꯞꯇꯨꯅ ꯆꯦꯜꯂꯛꯏ. ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯂꯤ. ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ. ꯄꯤ ꯅꯪꯁꯨ ꯇꯥꯔꯛꯂꯅꯨ. ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯅꯪꯁꯨ ꯄꯩꯁꯥ ꯈꯪꯕ ꯉꯝꯗ꯭ꯔꯕ? ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯊꯃꯣꯏ ꯅꯪꯁꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯆꯩꯅꯥꯁꯦ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ. ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯥꯟꯕꯅꯤ. ꯋꯥꯁꯤꯁꯅꯨ. ꯃꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕꯤ. ꯀꯔꯝ ꯆꯥꯎꯕꯤ ꯊꯃꯣꯏꯁꯦ ꯋꯥꯁꯤꯁꯅꯨ. ꯀꯥꯏꯈ꯭ꯔꯦ ꯃꯆꯦꯠ ꯇꯥꯅ. ꯅꯣꯛꯂꯒꯗ ꯂꯩꯕꯤ ꯀꯞꯄ ꯍꯩꯇꯕꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ. ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯠ ꯆꯪꯂꯝꯗꯥꯏ ꯃꯇꯝꯅꯤ. ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤ ꯂꯝꯄꯥꯛ ꯂꯩꯕꯔꯣꯝꯗ ꯊꯣꯛꯂꯛꯏ. ꯚꯥꯁꯀꯔ ꯂꯝꯄꯥꯛꯀꯤ ꯅꯥꯀꯟꯗ ꯈꯣꯡꯅꯥꯡ ꯃꯆꯥ ꯑꯃ ꯍꯧꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯦꯝꯕꯤꯅ ꯅꯥꯀꯟꯗ ꯉꯥꯏꯔꯝꯒꯦ ꯋꯥꯔꯤ ꯁꯥꯔꯣ ꯍꯥꯏꯅ ꯂꯤꯟꯊꯣꯏꯕꯨ ꯏꯟꯖꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤ. ꯂꯤꯟꯊꯣꯏ ꯇꯞꯅ ꯆꯪꯂꯛꯏ. ꯚꯥꯁꯀꯔꯅ ꯂꯦꯝꯕꯤꯅ ꯋꯥꯐꯝ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯦ. ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯁꯤꯅꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯌꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯋꯥ ꯈꯔꯁꯨ ꯈꯨꯝꯃꯨ. ꯀꯩꯗꯧꯒꯦ? ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯉꯤ. ꯀꯩ ꯋꯥꯅꯣ? ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯋꯥꯁꯤꯕꯨ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ. ꯅꯪꯉꯣꯟꯗ ꯋꯥ ꯂꯣꯠꯄꯁꯨ ꯄꯥꯝꯗꯦ. ꯑꯩ ꯄꯣꯏꯔꯩꯒ ꯈꯪꯅꯔꯝꯃꯤ. ꯑꯗꯨꯅ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯍꯣꯡꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯔꯣꯏ. ꯄꯣꯏꯔꯩꯒ ꯀꯔꯝ ꯀꯥꯟꯗ? ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯍꯧꯗꯦꯅ. ꯈꯔ ꯀꯨꯏꯔꯦ ꯏꯕꯥꯅꯤ ꯈꯪꯅꯕꯁꯦ. ꯃꯥꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯔꯣꯏꯁꯦ ꯍꯥꯏꯗꯅ ꯑꯩꯅꯁꯨ ꯂꯣꯠꯈꯤꯕꯅꯤ. ꯀꯩꯗꯧꯔꯕ ꯍꯧꯖꯤꯛꯇꯤ? ꯄꯣꯏꯔꯩꯗꯤ ꯀꯥꯏꯖꯈ꯭ꯔꯕ? ꯃꯥꯗꯣ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯗꯅꯕ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯗꯕꯨ ꯇꯥꯔꯗꯤ ꯈꯟꯅ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯤꯁꯤꯅꯤ. ꯄꯣꯏꯔꯩꯒ ꯃꯈꯣꯏ ꯑꯅꯤ ꯀꯝꯗꯧꯅ ꯂꯥꯞꯊꯣꯛꯅꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯚꯥꯁꯀꯔꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯚꯥꯁꯀꯔ ꯄꯨꯛꯅꯤꯡꯗ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯀꯜꯂꯛꯄ, ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯅ ꯄꯤꯛ ꯊꯜꯂꯤ. ꯃꯊꯟꯇꯁꯨ ꯈꯟꯖꯩ ꯃꯥꯒꯤ ꯃꯔꯨꯞ ꯄꯣꯏꯔꯩꯅ ꯀꯝꯗꯧꯅ ꯂꯤꯟꯊꯣꯏꯒ ꯈꯪꯅꯔꯝꯂꯤꯕ ꯍꯥꯏꯅ. ꯂꯤꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ. ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯒ ꯅꯪꯒꯁꯨ ꯂꯥꯞꯊꯣꯛꯅꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ. ꯑꯩ ꯄꯣꯏꯔꯩꯒꯨꯝꯅꯗꯤ ꯆꯦꯜꯂꯣꯏ. ꯅꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ. ꯚꯥꯁꯀꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯂꯤꯟꯊꯣꯏꯁꯨ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ. ꯃꯥꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯚꯥꯁꯀꯔꯒꯤ ꯃꯐꯝꯗ ꯌꯥꯔꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ. ꯃꯇꯝꯗꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯂꯤꯟꯊꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕꯤꯒ ꯆꯠꯈꯤꯔꯝꯃꯤ. ꯚꯥꯁꯀꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯚꯥꯁꯀꯔꯁꯨ ꯈꯪꯅꯔꯛꯄ ꯊꯥ 3 ꯐꯥꯔꯛꯂꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩꯁꯨ ꯆꯤꯡꯅꯖꯔꯤ. ꯃꯤꯌꯥꯝꯅ ꯂꯤꯟꯊꯣꯏꯒ ꯚꯥꯁꯀꯔꯒ ꯈꯪꯅꯩ ꯅꯨꯡꯁꯤꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯅꯔꯝꯃꯤ. ꯄꯣꯏꯔꯩꯁꯨ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯈꯪꯂꯤ. ꯃꯍꯥꯛꯅ ꯈꯟꯖꯔꯝꯕ ꯋꯥꯈꯜ ꯁꯥꯒꯜ ꯑꯃ ꯃꯪꯂꯥꯟ ꯄꯨꯝꯕ ꯀꯥꯏꯔꯕꯗ ꯄꯣꯏꯔꯩ ꯊꯦꯡꯅꯕ ꯑꯍꯤꯡꯗ
ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯐꯝꯂꯤ꯫ ꯂꯤꯟꯊꯣꯏ, ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯅꯐꯝꯗꯁꯨ ꯋꯥꯍꯝꯇ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯗꯅꯕ ꯂꯩꯊꯣꯛꯄꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯈꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯇꯧꯈꯤꯕꯅꯤ꯫ ꯍꯟꯗꯛ ꯑꯩꯅ ꯊꯥ ꯈꯔ ꯂꯥꯡꯐꯩꯗ ꯆꯠꯂꯤꯀꯥꯟꯗ ꯅꯪꯅ ꯑꯁꯨꯝꯅ ꯍꯨꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯂꯒ ꯅꯪꯕꯨ ꯐꯖꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯄꯨꯡꯕ ꯁꯥꯒꯦ ꯈꯜꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯃꯥꯏꯊꯤꯔꯦ꯫ ꯄꯣꯏꯔꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯥꯕꯜ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯤ꯫ ꯄꯣꯏꯔꯩꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯐꯝꯗ ꯂꯣꯠꯂꯒꯦ ꯈꯟꯅ ꯂꯣꯠꯂꯕ ꯃꯥꯜꯂꯤ꯫ ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯚꯥꯁꯀꯔꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯤꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯄꯨꯟꯕ ꯌꯥꯎꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯚꯥꯁꯀꯔ, ꯄꯣꯏꯔꯩ ꯑꯃꯗꯤ ꯗꯦꯕꯥꯟ ꯑꯇꯩ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯄꯨꯜꯂꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯚꯥꯁꯀꯔ ꯈꯪꯍꯧꯗꯅ ꯄꯣꯏꯔꯩꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯄꯣꯏꯔꯩ, ꯅꯪꯒ ꯂꯤꯟꯊꯣꯏꯒ ꯈꯪꯅꯔꯝꯃꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯏꯗꯤ? ꯃꯥꯅ ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯀꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ ꯍꯥꯏꯕꯗꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯄꯥꯎꯇꯅꯤ ꯃꯥꯅ ꯍꯪꯖꯔꯤꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯋꯥꯔꯛꯂ ꯃꯥꯜꯂꯦ, ꯍꯪꯈꯤꯗ꯭ꯔꯦ꯫ ꯂꯤꯟꯊꯣꯏ ꯏꯕꯥꯅꯤ ꯈꯪꯅꯔꯝꯃꯤ ꯈꯪꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯑꯃꯨꯛ ꯈꯪꯅꯔꯤꯕꯗꯤ? ꯑꯩꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯕꯗꯤ ꯅꯪ ꯀꯩꯁꯨ ꯈꯟꯗꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯩꯅ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯂꯤꯟꯊꯣꯏꯗ ꯈꯖꯤꯛ ꯑꯣꯏꯔꯕꯁꯨ ꯈꯣꯡꯐꯝꯁꯦ ꯍꯟꯗꯣꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯀꯅꯥꯅꯁꯨ ꯍꯥꯏꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯈꯪꯅꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯈꯪꯂꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯔꯦ, ꯀꯩꯁꯨꯝꯇ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗ ꯈꯜꯂꯣ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯝꯅ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯕꯨ ꯚꯥꯁꯀꯔ, ꯅꯪꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯅ ꯈꯪꯅ ꯂꯤꯟꯊꯣꯏꯕꯨ ꯈꯪꯅꯕꯁꯦ ꯑꯩ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯅꯨꯡꯁꯤꯅꯧ꯫ ꯗꯦꯕꯥꯅ, ꯄꯣꯏꯔꯩ, ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯗꯤ ꯅꯪꯅ ꯁꯣꯏ ꯃꯥꯜꯂꯤꯀꯣ꯫ ꯅꯪꯅ ꯂꯤꯟꯊꯣꯏꯒ ꯈꯪꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯝꯂꯕꯗꯤ ꯉꯁꯤ ꯋꯥꯅꯔꯤ ꯃꯌꯥꯝꯁꯦ ꯋꯥꯅꯔꯝꯂꯣꯏꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗꯣꯛꯅꯔꯕꯅꯤ ꯌꯥꯔꯦ꯫ ꯑꯃꯅ ꯑꯃꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯔꯝꯂꯁꯨ ꯐꯔꯣ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯄꯨꯜꯂꯝꯂꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯁꯨ ꯃꯌꯨꯝꯗ ꯃꯊꯟꯇ ꯂꯥꯛꯏ꯫ ꯄꯨꯛꯅꯤꯡꯗꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯚꯥꯁꯀꯔꯕꯨꯗꯤ ꯈꯔꯗꯤ ꯋꯥꯔꯧꯖꯩ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯥꯟꯕꯅꯤ ꯈꯟꯗꯣꯛꯂꯒ ꯋꯥꯈꯜ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯣꯏꯔꯩ ꯃꯥꯒꯤ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯤ꯫ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯗꯨꯅ ꯀꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯤꯟꯊꯣꯏꯒ ꯚꯥꯁꯀꯔꯒꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯚꯥꯁꯀꯔꯗꯨ ꯍꯥꯏꯐꯦꯠ ꯁꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯃꯈꯣꯏ ꯍꯟꯗꯛꯇꯤ ꯈꯟꯅꯕꯁꯨ ꯌꯥꯝꯅ ꯇꯣꯏꯔꯤ꯫ ꯅꯪ ꯄꯣꯏꯔꯩꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯑꯩ ꯀꯃꯥꯏꯅ ꯈꯥꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯇꯧꯁꯤꯅ ꯑꯩꯕꯨ ꯇꯠꯇꯅ ꯋꯥꯍꯜꯂꯤ꯫ ꯂꯤꯟꯊꯣꯏ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯤꯁꯦ ꯑꯔꯦꯝꯕꯗ ꯇꯥꯗꯧꯔꯕ꯭ꯔꯣ? ꯅꯪ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯊꯥꯖꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ, ꯀꯥꯎꯊꯣꯛꯂꯒꯦꯅ ꯑꯩ ꯀꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯣꯛꯇꯅꯗꯃꯛ ꯂꯩꯈꯤꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡ ꯄꯣꯏꯔꯩ ꯄꯣꯏꯔꯩ ꯅꯪ ꯀꯩꯒꯤ ꯄꯜꯂꯤꯅꯣ? ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯄꯣꯏꯔꯩ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯇꯥꯍꯜꯂꯛꯀꯅꯣ ꯅꯪ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯄꯨꯟꯕꯁꯨ ꯄꯥꯝꯃꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯃꯔꯤꯗꯣ ꯊꯥꯗꯕ ꯄꯥꯝꯗꯦ꯫ ꯚꯥꯁꯀꯔ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯊꯥꯖꯧ꯫ ꯑꯩ ꯃꯥꯕꯨ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯌꯥꯔꯦ ꯂꯦꯞꯄꯣ꯫ ꯑꯩ ꯄꯣꯏꯔꯩꯗꯣ ꯍꯩꯅꯗꯦ꯫ ꯃꯥꯁꯨ ꯃꯁꯥꯅ ꯈꯪꯅ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯁꯥꯎꯅꯤꯡꯂꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯣ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯍꯟꯁꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯔꯛꯀꯅꯨ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪ? ꯉꯁꯤꯐꯥꯎ ꯅꯪꯅ ꯑꯩꯁꯦ ꯊꯥꯖꯗ꯭ꯔꯤꯅ ꯇꯥꯛꯄꯅꯤ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯗ ꯊꯥꯖꯕ ꯊꯝꯂꯨꯔꯤꯕ, ꯑꯗꯨꯒ ꯅꯪꯗꯤ? ꯂꯤꯟꯊꯣꯏ, ꯑꯩꯁꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯅꯪꯕꯨ꯫ ꯑꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯀꯩꯁꯨ ꯈꯟꯗꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯁꯥꯎꯅ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯁꯦ? ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯗ ꯇꯧꯗꯣ ꯑꯩꯅ ꯁꯦꯝꯗꯣꯛꯑꯣꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯈꯤꯕ? ꯅꯨꯡꯁꯤꯅꯕꯗ ꯐꯤꯡꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯅ ꯍꯦꯜꯂꯤꯅ ꯆꯠꯄꯁꯨ ꯌꯥꯗꯕꯅꯤ꯫
ꯊꯥꯖꯕ ꯑꯃ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯑꯗꯨꯝ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯈꯔ ꯈꯪꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯅꯉꯣꯟꯗ ꯍꯥꯏꯔꯁꯨ ꯈꯠꯅꯕ ꯍꯧꯕ ꯑꯣꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯎꯕꯤꯕ꯫ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯔꯤ꯫ ꯅꯪꯁꯨ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯣ ꯀꯥꯎ ꯉꯝꯗꯕꯗꯣ ꯈꯔ ꯁꯦꯝꯗꯣꯛꯑꯣ꯫ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯤꯒꯩꯒ ꯆꯥꯡꯗꯝꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯁꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯁꯨ ꯈꯔ ꯁꯦꯝꯗꯣꯛꯑꯣ꯫ ꯅꯪꯅ ꯁꯦꯝꯗꯣꯛꯂꯀꯥꯟꯗ ꯑꯩꯁꯨ ꯁꯦꯝꯗꯣꯛꯀꯦ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯋꯣꯡꯗꯨꯅꯗꯤ ꯅꯉꯣꯟꯗ ꯂꯩꯔꯁꯨ ꯑꯩꯁꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯁꯦ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯉꯤ, ꯑꯗꯨꯝ ꯎꯔꯦ꯫ ꯑꯩꯅ ꯁꯤꯈꯛ ꯁꯦꯝꯗꯣꯛ ꯍꯥꯏꯔꯨꯕꯗ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯂꯥꯟꯅ ꯈꯟꯕ ꯋꯥꯍꯩ-ꯋꯥꯇꯥ ꯑꯗꯨꯝꯕ ꯃꯤ ꯃꯁꯥꯒꯤ ꯄꯨꯛꯆꯦꯜꯗꯣ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯂꯨꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯏꯕꯥꯅꯤ ꯇꯣꯛꯅꯔꯁꯤ꯫ ꯑꯣ, ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯑꯗꯨ ꯄꯥꯝꯂꯒ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ꯫ ꯚꯥꯁꯀꯔ, ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ? ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪ ꯅꯣꯡꯃꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯩꯅ ꯈꯠꯅꯕ ꯍꯧꯕ ꯍꯦꯛꯇ ꯇꯥꯍꯟꯕ꯫ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯂꯕꯁꯨ ꯅꯪꯅ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯑꯗꯨꯝ ꯍꯥꯏꯍꯟꯈꯤꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯉꯣꯟꯗ ꯇꯧꯈ꯭ꯔ ꯁꯦꯝꯗꯣꯛ ꯍꯥꯏꯔꯕꯁꯨ ꯃꯤꯒ ꯅꯪꯒ ꯆꯥꯡꯗꯝꯅꯕ ꯑꯣꯏꯅ ꯎꯕ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯅꯠꯇꯕ꯭ꯔꯣ? ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯥ ꯁꯦꯝꯗꯣꯛꯄꯁꯤꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯕ꯭ꯔꯣ? ꯅꯪꯅ ꯁꯦꯝꯗꯣꯛ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯁꯨ ꯁꯦꯝꯗꯣꯛꯂꯤꯗꯅ꯫ ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗꯦ, ꯂꯩꯁꯨ ꯂꯩꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯂꯣꯏ ꯌꯥꯎ ꯍꯥꯏꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯒꯗꯧꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯉꯣ꯫ ꯚꯥꯁꯀꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯍꯥꯏꯔꯁꯨ ꯑꯔꯦꯝꯕ ꯇꯥꯔꯅꯤ꯫ ꯐꯔꯦ, ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯅꯪꯅ ꯂꯥꯟꯅ ꯎꯔꯤꯕꯁꯤꯡꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯅꯪ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯉꯩꯗ ꯌꯥꯎ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤ꯫ ꯁꯤꯗꯒꯤꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯁꯨ ꯈꯪꯅꯗꯕ ꯃꯒꯨꯝꯅ ꯂꯩꯅꯔꯁꯤ꯫ ꯊꯦꯡꯅꯗꯅꯕꯁꯨ ꯍꯣꯠꯅꯒꯦ꯫ ꯆꯠꯂꯦ꯫ ꯂꯤꯟꯊꯣꯏ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯚꯥꯁꯀꯔ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯚꯥꯁꯀꯔ ꯑꯃꯗꯤ ꯂꯤꯟꯊꯣꯏꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯔꯝꯗꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯤꯟꯊꯣꯏ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯂꯤꯟꯊꯣꯏꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯒꯤ ꯃꯄꯥꯅꯁꯨ ꯌꯥꯔꯗꯨꯅ ꯂꯨꯍꯣꯡꯅ ꯃꯇꯝ ꯂꯦꯞꯅꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯕ ꯚꯥꯁꯀꯔꯒꯤꯗꯃꯛ ꯋꯥꯈꯜ ꯋꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯌꯨꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯇꯥ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯄꯣꯏꯔꯩꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯚꯥꯁꯀꯔꯗꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯇꯦ, ꯊꯃꯣꯏꯗꯗꯤ ꯃꯥꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯅꯁꯨ ꯈꯟꯖꯔꯤ꯫ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯈ꯭ꯔꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤ ꯃꯤꯁꯛ ꯑꯗꯨꯗ ꯊꯥꯖꯅ ꯆꯪꯂꯨ ꯃꯇꯝꯗ ꯈꯟꯊꯍꯧꯗꯕ ꯊꯃꯣꯏ ꯃꯍꯥꯛꯇꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯀꯅꯥꯅ ꯆꯨꯝꯂꯤꯕ, ꯀꯅꯥꯅ ꯂꯥꯜꯂꯤꯕ? ꯑꯗꯨꯕꯨ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯌꯦꯡꯂꯨ ꯃꯥꯏꯀꯩꯗ ꯋꯥꯔꯧꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯍꯪꯂꯤ ꯋꯥꯍꯪ ꯑꯃꯁꯨ ꯃꯍꯥꯛꯅ ꯆꯪꯂꯨꯗꯧꯔꯤꯕ ꯍꯟꯗꯛꯀꯤ ꯅꯨꯡꯁꯤꯕꯅ ꯀꯔꯝ ꯇꯧꯔꯤꯕ ꯍꯥꯏꯅ ꯌꯥꯝ ꯀꯤꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯂꯥꯏꯕꯛ ꯐꯅ ꯍꯧꯔꯛꯈꯤꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇꯕꯤ ꯂꯤꯟꯊꯣꯏ ꯃꯍꯥꯛꯇꯨ ꯃꯄꯥꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯇꯥꯏ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯕꯨ ꯇꯥꯕꯤꯗꯨꯅ ꯑꯄꯥꯝ ꯄꯥꯝꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯊꯦꯝꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫